ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯞꯗꯦꯠ ꯈꯔ ꯃꯌꯥꯝ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯞꯗꯦꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯅꯦ ꯑꯗꯒꯤꯗꯤ ꯁꯨꯁ ꯔꯦꯛ ꯑꯗꯩ ꯐꯤꯌꯥꯟ ꯕꯣꯛꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯝꯅꯕ ꯔꯦꯛ ꯑꯃꯒ ꯑꯥꯏꯇꯦꯝ ꯃꯔꯤꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯃꯔꯤ ꯑꯩꯅ ꯁꯤꯗ ꯑꯞꯗꯦꯠ ꯎꯠꯆꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯂꯔ ꯀꯣꯠ ꯑꯅꯤꯈꯛ ꯊꯥꯔꯒ ꯂꯩꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯔ ꯀꯣꯠ ꯋꯥꯠꯂꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯀꯣꯠ ꯋꯥꯠꯂꯤꯀꯣ ꯂꯣꯏꯁꯟꯒꯗꯕ ꯐꯥꯏꯅꯦꯜ ꯀꯣꯠ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗ ꯁꯨꯝ ꯑꯞꯗꯦꯠ ꯄꯤꯖꯔꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤꯀꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯍꯥꯟꯅ ꯑꯩꯅ ꯎꯠꯆꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯐꯤꯅꯤꯁꯤꯡ ꯄꯤꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯐꯖꯅ ꯎꯠꯆꯔꯛꯈꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤꯒ ꯑꯗꯒꯤꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯂꯣꯏꯔꯕ ꯐꯤꯅꯤꯁꯤꯡ ꯂꯣꯏꯔꯕ ꯀꯩꯅꯣ ꯚ꯭ꯌꯨꯗꯨꯒ ꯃꯌꯥꯝꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯝꯐꯝꯁꯦ ꯃꯥꯒꯤ ꯁꯤꯠꯇꯤꯡꯒꯤ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 18 ꯁ꯭ꯀ꯭ꯋꯥꯔꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯥꯛꯄꯅꯤꯀꯣ ꯃꯥꯒꯤ ꯐꯝꯐꯝꯁꯦ ꯑꯗꯒꯤ ꯐꯝꯕ ꯈꯣꯠꯄꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯑꯅꯧꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯒꯤ ꯃꯥꯒꯤ ꯄꯥꯔ ꯄꯤꯁꯇ 3000 ꯂꯩꯀꯣ ꯄꯥꯔ ꯄꯤꯁꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯄꯥꯔ ꯄꯤꯁꯇ 3000 ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯒꯨꯝꯕ ꯁꯤꯗꯩꯁꯤꯗ 3000 ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯔꯪꯁꯤꯗ ꯑꯗꯨꯝ ꯂꯪꯅꯕ ꯀꯥꯞꯄꯒ ꯑꯗꯨꯝ 3000ꯅꯤꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯑꯇꯣꯞꯄ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯅꯤꯡꯉꯒꯗꯤ ꯁꯤꯒꯤ ꯑꯃꯨꯛ ꯆꯥꯔꯖ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ 500ꯒꯨꯝꯕ ꯑꯗꯩ 1000ꯒꯨꯝꯕ ꯄ꯭ꯂꯁ ꯂꯥꯛꯄ ꯌꯥꯏꯀꯣ ꯃꯥꯒꯤ ꯔꯪꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯩꯝꯇ ꯀꯥꯞꯆꯔꯣꯏꯒꯦ ꯁꯤꯒꯤ ꯔꯪꯁꯤꯗ ꯂꯧꯖꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯃꯃꯝ ꯄꯥꯔ ꯄꯤꯁꯇ 3K ꯂꯩꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯄꯥꯝꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯄꯥꯎ ꯐꯥꯎꯕꯤꯕ ꯑꯗꯩ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯤ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯁꯦ ꯐꯝꯕ ꯈꯣꯠꯄꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯇꯦꯕꯜꯒ ꯂꯣꯏꯔꯒ ꯃꯇꯨꯡꯗꯁꯨ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯑꯃꯨꯛ ꯎꯠꯆꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯁ ꯔꯦꯛ ꯁꯤꯒꯤ ꯁꯨꯁ ꯔꯦꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯕꯔ ꯀꯩꯀꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯪ ꯁꯤꯂꯔ ꯀꯣꯠ ꯑꯅꯤꯈꯛ ꯊꯥꯔꯒ ꯊꯝꯕ ꯉꯥꯛꯇꯅꯤꯀꯣ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯇ ꯉꯥꯏꯔꯤꯕ ꯔꯪ ꯁꯤꯂꯔ ꯀꯣꯠ ꯑꯅꯤꯔꯛꯇꯪ ꯊꯥꯔꯒ ꯊꯝꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝ ꯑꯞꯗꯦꯠ ꯄꯤꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯄꯅꯤ ꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯍꯌꯦꯡ ꯔꯪ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯁ ꯔꯦꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯄꯥꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 2 ꯐꯦꯁꯅꯤ ꯑꯗꯣ 2 ꯐꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯅꯨꯡꯒꯤ ꯄꯣꯠꯀꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯥꯏꯁ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯆꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯃꯃꯥꯡꯗꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯑꯃ ꯆꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯔꯦꯀꯣꯔꯠ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯁꯤꯗ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯆꯜꯂꯤꯉꯩ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤꯀꯣ ꯎꯒꯤꯗꯤ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯁ ꯔꯦꯛꯀꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯀꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯥꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯕꯤꯕ ꯑꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯌꯥꯝꯒꯤ ꯗꯤꯖꯥꯏꯟ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯣꯇꯣ ꯄꯨꯕꯤꯔꯛꯑꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯍꯥꯏꯕꯤꯔꯒꯁꯨꯀꯣ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯤꯡ ꯊꯨꯡꯍꯟꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯁ ꯔꯦꯛꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ
only 7K ni ko khoi gas bu amaga mamal cha mane only 7K ni sisu khoi rang che smaina dum thage haragadi maman kaimta khoi charge amta leitre ko adu ngam rang kap ke haragadi sisu charge kitang lakani charge haije kasu yamana te ko magi rang dugi makha poli rang kap ke haragadi khoi kitang magi charge kitang di lei ko duga khoi rang kap ke haragadi sigi magi charge dum direct 7K dum leirani duga mathangi item jina khoi sina pot chai thamdaba rek ni ko khoi wall daga wall dang ha do ni ko do khoi de wall do jaga do leitabani na khoi sigi upu gi side chi do ina nga jare ko do si jai da khoi wall da nga raga thammaga do khoi si da pot chai me amma thamba yare ko pot chi ju atuki matik ling bani khoi lei gumba khoi decoration gi oiba pot chai sum gamla gumba masa dum thamba yara bani ko sigi khoi pot chai thamdaba rek che si ju samane si ju khoi rang ji khoi silar kot ani tharga thamba nga tani pot je khoi loi bata ngai re ba ko do mayam na khoi rang si ju rang loi ma kap yai ko do si ju khoi rang je kot ani khak tharga thamba nga tani do mayam si ju hayeng loi ra matung da khoi mayam yu hamda ai update loi mak tawjaraki ko ado price ko nana ado mayam sigi huji lai phim jiga negi hayeng luara matungi view duga khena bodo mayam puna yengmina si yum hanbak daga jaga daga thamba daga diko tuki mati phajaduni ko sigi ogi wall masu phajaba daga thamba ngaraga thamba diko mayam sisu mayam na pambiba ora tongning ba leragadi tum agi video khodimakki Instagram Facebook ki link hapsabani description da do mayam na sangbiduna adum order tawbiba yagani mayam gi apa design khodimak ko mayam khoi loisalakpagi item jina mari suba item haba tare sijina khoi fian oiduni ko sijina khoi fian mari yauraga aduga magi khoi makha gi je sijina koina design oina uji size ta khairaga hapani ko aduga sigi keno je khoi makha gi pot thamdaba je aduki matik link mani ko sida khoi pham ko bo ko shu tawroi ko design je khoi aduki matik link na chanmani aduga khoi fian bagi fian mamjina bagi mari yawi ko duga phiyamam je khoi gi yamna kungna ju lehendabani ko khoi sai kana inchi manga mari makhai buki wi gap ta lehenbani wi phiyam badi aduki matik chaladomni ko sigi phiyan se duga mayam sigi phiyan ji ju khoi gi silar code ani khak tharaga thamba phiyan oiduni ko duga sigi khoi gi final code pira matung da su sigi ji lai bu phibam dj technology phibam jiga hayang luar matungi magi difference ju mayam puna yengminasi do mayam na channel asibu mayam na unu thana ba yaubi ragadi mayam subscribe to san view do furniture gi khoi gi pot masa masu gi hauraga ek aro ba sakala ba koding makki mayam hamda update tawsarake price ko nana ko do mayam sigi fianzi gi oina price only 8K kitani ko Pia maju aduki matik magi space se amaga gap se si mari makhai manga moki chang lebani pia masu aduki matik nungarani ko sigi phian se do mayam sigi phian sibu pami ba sidau sing yaubi ragadi video khudi maki description da igi Instagram Facebook ki link yaubani mayam adu dum changbiraga pau khobi rak pa yagani mayam order do bi ba yagani ko do mayam ngasigi mata sida nisargi update se mata sida losanjarage makha taba matam da khoi mathang chalak matam da ko khoi furniture gi item khudimak mayam hamda update dum tawjarake do mayam channel asibu video na mayam subscribe to sanbiramu duga mayam video asibu su mayam na nungai biragadi mayam na kanai khallagadi ko mayam like to biramu do mayam ngasigi mata sida furniture gi update se video losanjarage do mayam channel sin dauna thenabi ba yauragadi mayam subscribe to sanbiramu do mayam mathangi video da mayam punna mu thengnaminarasi